Praise the Lord. Ahanba magtada yengbiriba amasung tabiriba nungsizaraba chilinaw iche chalima pabung sing marup sing waja sing mayam pumnamakpu dayanan laishramna Prabhu Jesu Christa Jesus Christ ki Kanbiba Mapu gi minglenda ikai khomnazari amasung yaifa mangol supizari nada yektaba tekta kaidaba fattabadagi manung matam chadana shenaba thokkadobadagi Prabhu Jesu na kanbiba oisanu kanbiba gi mapuna amen. Mayam Holy Bible na aikhoida takpi madudi Prabhu Jesu Christa na hai lambi adusu achumba adusu hingba adusu aini hairiba Prabhu Jesu Christa mahakado achumba ni lambi ni lomnai daba hingba fangnabagi lambi achumba amasung life punsi pibiba lomnai daba hingba fangnabagi amatta ngairiba mapu ado Prabhu Jesu Christa ni Kangpupi District ki Kangchu Police Station akonba Kangchu Makhom Village da ain kaina sajilamba yum taret eviction tawbada irang thoktuna tear gas amasung rubber bullet cell kaya kapkhrai. Eviction ado Civil Judge Junior Division Kangpupi yathangi matung inna ngasi ayuk pung 10 rom taba matamdagi hauduna chathakibani. JCB season aduna chathakiba eviction ado haurakpada Kangchu Makhom Village singna ayet apan pirakpadagi irang thorakhi. Adubu eviction adubu ngak senba lakiba DSP Saparmaina Luchingba Kangchu Police Station Nipan Suba IRB Mapan Suba IRB amadi Special Commando gi apunba personal chaniga yankhairom aduna miyam gi irang adu control tongnaba honaki adubu miyam gi irang adu hena kansilakpadagi security force singi maikaidagi tear gas amasung rubber bullet cell kaya kaptuna miyam adu control tawraba matung nungthil pung amarom tawada yum taret adu eviction tawba loishinki Ngasigi eviction adu da thokiba irang adu da hausi fawbagi oina asopan yawbagi paw leitri panba yabadi ngasi eviction tawriba yum tarera si Kangchup chirugi maikaidagi makhoigi lamgi area da Kangchup Makhom Village salaiba Kuki Furupki miyoi singna yum sajilakpani haiduna yetna balakpadagi court case tawnarabani case adu da Kangchup chirugi khunja singna ngamduna makhoigi lamgi area da ain kaina Sajilakhiba yum taret adu court na eviction tawnaba yathang pirakpadagi ngasi asi tawkhibani aina mamangda haidok sakribado achumbase hariba achumbase Prabhu Jesu Christa ni amasung achumbagi maikaida Prabhu Jesu Christa lei aranbagi maikaida leite hariba Prabhu Jesu Christa mahak achumbani ngasi aina mayamda karigumba khradang phongdok sage madudi maruina khulai pairiba Jesu Christa giming lauriba Christian hariba church ta kaduna khulai paiduna mi hatoktuna amasung micham hatoktuna phattaba aina yadaba karbar tawriba singda aina haijening base mi hatpa singda Christian ni aina haibiba taragadi ahanbada Old Testament gi 10 commandment na do punchi chupa kawgunu 10 commandment ado adom Holy Bible hangdok tu ngasi yengbiu 10 commandment adu kawba yade hariba 10 commandment adu ningsingbiu aduga Prabhu Jesu Christa lakpireba matungda mahakki wahai adu taw ahanbada ishorbu Yehova ishorbu thamoy pumba thawai pumba masung pukning apumba nungsigadabani masi ahanba masung kwaidagi chawba yathangni aduga ni suba dudi nahakki yumlona babuna samakkumna nungsiu wayan yathangda yauriba masung wa takthokpa mi singi wahai adu yathangani asida suple haiduna haibadi Prabhu Jesu na lakpireba matungda nungsiba haiba nungsibase asida loi pullabani nungsiba mahakaduna ishorbu ure nungsitaba mahakaduna ishorbu khangde kukigi maruina minungsi khangdaba mihatpa drugs thariba singda ngasigi wapaw sa I dedicate tawjage Holy Bible dagi shrugi wahai amakak pathok serake Johan gi pandup ahum gi pada amadagi hauraga pathok sage Pharisi singi maraktagi Nicodim kauba Yehudi singi luchingba mi amalerami nipa asina ahingda Jesu gi manakta laktuna mangonda haiki Rabbi nahakti ishordagi lengbirakpa guru amani haiba aikhoina khangi maramdi ishorna mahakna loinabidrabadi kana amatana nahakna tauba si tauba ngamde Jesu na mangonda haiki tasengnamak aina nangonda hairi kanagumba mi amana Nouna poktrabadi mahakna ishorgi ningthau leibak adu uba ngamde masida mayam photo asi yengbiu hanbada asida photo sida
ꯏꯁꯣꯔꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯌꯨ ꯍꯥꯏꯅ ꯀꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯌꯨ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯏꯕꯁꯤꯡꯅ ꯑꯩꯕꯨ ꯈꯪꯉꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯈꯨꯠꯁꯦ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯐꯠꯇꯕꯅ ꯗꯤꯌꯥꯕꯣꯜꯅ ꯁꯩꯇꯥꯟꯅ ꯆꯤꯡꯊꯩꯌꯦꯕ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯃꯍꯥꯛꯇꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯃꯍꯥꯛꯇꯤ ꯑꯍꯧꯕꯗꯒꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯃꯤꯍꯥꯠꯄꯅꯤ ꯑꯃꯁꯨꯡ ꯃꯤꯍꯥꯠꯄꯒꯤ ꯃꯄꯥꯅꯤ ꯍꯥꯏ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯥꯎꯕꯤꯒꯅꯨ ꯉꯥꯡꯉꯤꯕ ꯑꯩꯁꯦ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯥꯕꯤꯒꯅꯨ ꯏꯁꯣꯔꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯅꯤ ꯍꯤꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯗꯣꯝꯁꯤꯡꯅꯁꯨ ꯂꯣꯝꯅꯥꯏꯗꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯐꯪꯗꯕꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯀꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯑꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯃꯍꯥꯛ ꯃꯩꯇꯩꯅꯤ ꯃꯌꯥꯡꯅꯤ ꯃꯍꯥꯛ ꯆꯤꯡꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯥꯕꯤꯒꯅꯨ ꯃꯔꯝꯗꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕ ꯀꯣꯛꯄꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯔꯝꯂꯕ ꯊꯕꯛ ꯑꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯐꯣꯡꯗꯣꯛꯆꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯥꯏꯐꯅꯕꯒꯤ ꯀꯥꯟꯅꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯀꯣ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯃꯤ ꯍꯥꯠꯄ ꯂꯃꯟ ꯈꯨꯝꯕ ꯃꯤꯕꯨ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯑꯁꯥꯎꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯕ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯑꯣꯛꯇꯕꯒꯤ ꯊꯕꯛ ꯃꯤꯍꯤꯡꯆꯥꯒꯤ ꯊꯕꯛ ꯁꯦ ꯐꯠꯇꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯐꯠꯇꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯕꯛꯀ ꯏꯁꯣꯔꯒ ꯐꯠꯇꯕꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯃꯉꯥꯜꯒ ꯑꯃꯝꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯉꯥꯜꯅꯤ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜꯗꯅꯤ ꯑꯗꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕꯁꯦ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯗꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯇꯥꯟꯅꯒꯗ꯭ꯔꯥ ꯋꯥꯍꯪꯁꯦ ꯑꯗꯨꯝ ꯃꯥꯏꯟ ꯇꯧꯕꯤꯌꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯑꯣꯏꯔꯒ ꯂꯣꯟꯅ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯍꯨꯔꯥꯟꯕꯅꯕు ꯂꯣꯠꯄꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯣꯏꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯒ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯥꯔꯃꯤꯅ ꯂꯥꯛꯑꯒ ꯐꯥꯗꯒꯤ ꯇꯧꯕ ꯌꯥꯗꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯌꯥꯝ ꯂꯣꯅ ꯌꯥꯔꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯗꯣꯝꯅ ꯌꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯑꯃꯅ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯕ ꯑꯃꯅ ꯇꯥꯕ ꯃꯇꯝꯗ ꯀꯣꯛꯆꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯉꯥꯜ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯅꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯒꯤꯁꯨ ꯍꯦꯟꯅ ꯑꯊꯣꯏꯕ ꯃꯉꯥꯜ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕꯅ ꯃꯥꯡꯍꯟꯅꯕ ꯇꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯗ ꯆꯪꯉꯨ ꯏꯁꯣꯔꯗ ꯁꯤꯟꯅꯧ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯗ ꯁꯤꯟꯅꯧ ꯑꯩꯒꯤ ꯄꯥꯡꯒꯜꯗ ꯑꯗꯣꯝꯒꯤ ꯄꯥꯡꯒꯜꯗ ꯗꯤꯄꯦꯟ ꯇꯧꯗꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯤꯗꯕ ꯃꯇꯝꯗ ꯃꯥꯃꯨꯛ ꯁꯣꯟꯕ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯥꯎ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯕꯅꯤ ꯑꯆꯨꯝꯕꯗꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯣꯏꯔꯒꯗꯤ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯀꯩꯗꯧꯉꯩꯗ ꯊꯝꯕꯤꯔꯣꯏ ꯑꯗꯨꯅ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯤꯟꯅꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯀꯣꯛꯄꯤꯕ ꯅꯈꯣꯏ ꯎꯔꯒ ꯊꯥꯖꯗꯕꯁꯤꯡꯅ ꯑꯁ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯕ ꯖꯥꯠꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯅꯁꯨ ꯊꯜꯂꯤ ꯀꯣꯛꯄꯤꯕꯅꯁꯨ ꯊꯜꯂꯤ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯤ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯩꯒꯗꯧꯕ ꯃꯔꯝꯗꯤ ꯑꯣꯜꯔꯦꯗꯤ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕꯅ ꯂꯥꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕꯤ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯁꯦ ꯑꯍꯥꯟꯕ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯏꯁꯣꯔꯅ ꯇꯆ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯃꯥꯡ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯇꯥꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯁꯤꯡꯗ ꯃꯤꯒꯤ ꯂꯝꯗ ꯑꯩꯒꯤ ꯂꯝ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯁꯥꯎꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯆꯝ ꯍꯥꯠꯂꯤꯕꯁꯤꯡ ꯑꯗꯣ ꯐꯠꯇꯕ ꯇꯧꯔꯤꯕ ꯑꯩꯅ ꯄꯩꯁꯥꯗꯤ ꯐꯪꯕ ꯄꯣꯠ ꯑꯃ ꯊꯥꯔꯒ ꯗ꯭ꯔꯒꯁ ꯊꯥꯔꯒ ꯃꯤ ꯃꯌꯥꯝ ꯁꯤꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯋꯥꯍꯪ ꯍꯪꯉꯛꯄꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯒꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯋꯥꯍꯩ ꯊꯥꯔꯛꯀꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯥꯍꯧ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧ
ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯌꯨ. Nang lausilabra, lausindribra. Haujiki bungjasida, Jesu lakba tardi. Nang aran kubam phangadra, norok chatkadra. Haujik mag pukning hongu, Nouna po u. Jesu lausilu, Jesu nang bungay dunale. Aran kubam bibigani. Hallelujah, hallelujah, hallelujah. Jishugi wasitha jaba mising thangai sena aran ko bang phangani noroki lambi da chat ningdradi nang amuk Nouna po. Praise the Lord. Kaya ta thoiba isay no mayam. Isay si inahan ba taazaba matamda sukimati aigi thamoida pangal fangjaba Ishwarbu thagatjaba. Yamna meaningful oiba, yamna thawai gi chinjak oiba isay ni. Tabiu ko Nouna pokpiu Prabhu Jesu Christa Ishwarna thabirakpa Masayana taukiba thabak ado miyoiba pumnamakki damakta shikibani, pangtingkibani, China khangkibani, miyoiba bu kanbinabagi damakta. Jesu Christa na kanbiramlaga Jesu Christa na aduk awaba khangaga miyoiba kanbinabagi damakta mi hatnaba mi manghanaba khalibasing pukning hongbiu. Ningthau Leibak aruda changningba taragadi. Amuktang karigumba amutang ningsingbiu mayam aina ngarang video mas wapao mas samjekibani.
ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯌꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯥꯗꯤ ꯈꯪꯖꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯈꯣꯏ ꯌꯨꯝ ꯈꯛꯇ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15-20 ꯆꯠꯂꯒ ꯂꯩꯕꯅꯤ ꯃꯈꯣꯏ ꯌꯥꯝ ꯋꯥꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯐꯦꯃꯤꯂꯤꯅꯤ ꯃꯆꯥꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯑꯍꯟ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯗꯧꯔꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯔꯥꯡꯁꯦ ꯋꯥꯄꯥꯎ ꯑꯃ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯦꯡꯁꯦ ꯃꯌꯥꯝ ꯂꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯇꯦꯡꯁꯦ ꯌꯥꯝ ꯂꯤꯛꯅ ꯂꯨꯄꯥ 100-100 ꯈꯛ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯀꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯒꯤ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯗꯥꯏꯔꯦꯛ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯀꯣ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯀꯌꯥꯔꯛ ꯄꯥꯡꯈꯤꯕꯒꯨꯝꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯈꯛꯇ ꯂꯩꯔꯕ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯗꯣ ꯑꯗꯨꯗꯅꯦ ꯑꯩꯈꯣই ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯉꯔꯥꯡꯒꯤ ꯋꯥꯄꯥꯎ ꯌꯦꯡꯕꯤꯗꯕ ꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯥꯁꯇ ꯊꯥꯖꯔꯛꯀꯦ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯥꯖꯕꯁꯤꯡ ꯄꯨꯜꯂꯒ ꯃꯥꯒꯤ ꯌꯨꯝꯁꯦ ꯁꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕꯅꯤ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝꯅ ꯇꯧꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯔꯤꯕꯅꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯦꯍꯣꯋꯥ ꯏꯁꯣꯔꯅ ꯎꯔꯤꯕꯅꯤ ꯑꯔꯣꯏꯕꯗ ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪꯒ ꯄꯥꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯩꯇ ꯂꯩꯇꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯅꯕꯤ ꯀꯣ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯅꯕꯤ ꯀꯩꯁꯨ ꯂꯩꯔꯝꯗꯕ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯄꯤꯅꯕꯤ ꯑꯩꯒꯤ ꯈꯜꯂꯨꯗꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯟꯗꯔꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯟꯗꯔꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯁꯨꯔꯨꯔꯒꯗꯤ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯄꯨꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯔꯨꯔꯒꯗꯤ ꯆꯦꯛꯀꯣꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯥꯈꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯤꯔꯣꯏꯗ꯭ꯔꯥ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯤꯕꯁꯦ ꯂꯥꯝꯃꯤꯕ ꯃꯤꯉꯣꯟꯗ ꯄꯤꯖꯁꯦꯕ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯑꯃꯁꯨꯡ ꯌꯨꯝꯗꯨ ꯁꯦꯒꯥꯏꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯨꯗ ꯄꯤꯖꯗ꯭ꯔꯒ ꯀꯣ ꯑꯣꯜꯔꯦꯗꯤ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯁꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯀꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯊꯧ ꯇꯥꯔꯤꯕ ꯃꯤꯉꯣꯟꯗ ꯄꯤꯌꯨ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯕꯥꯏꯕꯜꯗ ꯋꯥꯍꯩ ꯑꯃ ꯍꯥꯏ ꯑꯩꯅ ꯂꯥꯝꯃꯤꯉꯩꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯄꯤꯈꯤ ꯑꯩꯅ ꯐꯤ ꯂꯩꯇꯕꯗ ꯐꯤ ꯄꯤꯈꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯕꯗ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯈꯤ ꯍꯥꯏ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯄꯥꯡꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯔꯣꯏꯕꯗ ꯕꯥꯏꯕꯜꯗꯒꯤ ꯚꯔꯁ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝ ꯑꯊꯣꯏꯕ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯏꯔꯕ ꯌꯨꯝꯗꯣ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯦꯃꯤꯂꯤꯗꯣ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩ ꯏꯊꯟꯇꯅ ꯉꯝꯗꯕꯒꯤꯅꯤ ꯀꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯩꯈꯣꯏ ꯈꯛꯇꯅꯅꯤ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯍꯟꯕꯤꯕꯅꯦꯕ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯖꯤꯔꯣꯅꯤ ꯑꯩ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯇꯧꯔꯝꯃꯣꯏ ꯃꯌꯥꯝ ꯑꯩ ꯑꯜꯕꯝꯒꯤ ꯍꯦꯔꯣ ꯑꯣꯏꯅ ꯗꯥꯟꯁꯔ ꯑꯣꯏꯅ ꯑꯩ ꯂꯩꯔꯝꯕꯅꯤ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯗꯨꯅ ꯗꯥꯟꯁ ꯁꯥꯔꯝꯕ ꯌꯥꯏ ꯀꯣ ꯑꯜꯕꯝ ꯀꯨꯝꯃꯝꯕ ꯌꯥꯏ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯖꯔꯤꯕ ꯊꯧꯒꯜꯁꯦ ꯊꯋꯥꯏꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯁꯥꯁꯦ ꯊꯨꯡꯍꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯌꯥꯝ ꯄꯥꯎꯔꯧ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯄꯥꯎꯔꯧꯒꯤ ꯄꯟꯗꯨꯞ 18ꯒꯤ ꯄꯗ 18ꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯆꯥꯟꯕꯤꯕ ꯃꯍꯥꯛꯅ ꯌꯦꯍꯣꯋꯥꯗ ꯄꯨꯊꯣꯛꯆꯕꯅꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯑꯗꯨ ꯌꯦꯍꯣꯋꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯕꯤꯒꯅꯤ ꯑꯦꯃꯦꯟ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯈꯪꯉꯤꯀꯣ ꯃꯌꯥꯝ ꯁꯦꯜ ꯄꯨꯊꯣꯛꯄ ꯑꯗꯨꯕꯨ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯌꯦꯍꯣꯋꯥ ꯏꯄꯥ ꯏꯁꯣꯔꯗ ꯄꯨꯊꯣꯛꯄꯅꯤ ꯍꯜꯂꯦꯂꯨꯌꯥ ꯂꯥꯏꯔꯕꯕꯨ ꯆꯥꯟꯕꯤꯕ ꯃꯍꯥꯛꯅ ꯌꯦꯍꯣꯋꯥꯗ ꯄꯨꯊꯣꯛꯆꯕꯅꯤ ꯂꯥꯏꯔꯕꯕꯨ ꯆꯥꯟꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯥꯒꯤ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯕꯤꯕꯗꯣ ꯑꯗꯨꯅꯅꯦ ꯏꯄꯥ ꯏꯁꯣꯔꯗ ꯄꯨꯊꯣꯛꯆꯕꯅꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯑꯗꯨ ꯌꯦꯍꯣꯋꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯕꯤꯒꯅꯤ ꯃꯍꯥꯛꯅ ꯇꯧꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ
ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯕ ꯐꯦꯃꯤꯂꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯨꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯉꯥꯏꯍꯥꯛꯇꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯎꯔꯕꯅꯤ ꯏꯄꯥꯅ ꯑꯩꯕꯨ ꯊꯥꯕꯤꯔꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯑꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯦꯃꯦꯟ